ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10ꯗ ꯕꯤꯔꯌꯥꯅꯤ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯨꯄꯥ 10ꯗ ꯕꯤꯔꯌꯥꯅꯤ ꯐꯪꯅꯦꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯅꯨ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯈꯛꯇꯪ ꯐꯪꯗꯣꯔꯤꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯖꯥꯠꯂꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯨꯄꯥ 10 ꯄꯤꯕ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯀꯀꯥ ꯕꯤꯔꯌꯥꯅꯤꯁꯤꯕꯨ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯊꯥꯔꯤꯁꯤ ꯎꯗ꯭ꯔꯕꯣ ꯊꯥꯕꯕꯨꯗꯤ ꯎꯏꯌꯦ ꯑꯗꯨꯗ ꯂꯨꯄꯥ 10ꯅ ꯕꯤꯔꯌꯥꯅꯤ ꯐꯪꯉꯦ ꯍꯥꯏꯁꯦ ꯈꯤꯇꯪ ꯊꯥꯖꯗꯕ ꯍꯦꯔꯥ ꯊꯥꯖꯗꯕ ꯇꯧꯅꯨꯗ ꯂꯨꯄꯥ 10 ꯄꯤꯗ꯭ꯔꯒꯕꯨ ꯄꯨꯡꯊꯥ ꯊꯥꯖꯟ ꯌꯥꯕ꯭ꯔꯥꯅꯦ ꯃꯁꯤꯗ ꯊꯥꯔꯤꯁꯦ ꯄꯤꯕꯒꯤꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯄ꯭ꯂꯦꯠ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯑꯧ ꯄꯤꯔꯛꯑꯒꯦ ꯑꯗꯣ ꯂꯨꯄꯥ 10ꯗꯨꯗꯤ ꯍꯥꯟꯅ ꯄꯤꯔꯛꯎꯗꯅ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯂꯩꯖꯔꯦ ꯃꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯌꯥꯝꯅ ꯃꯔꯣꯝ ꯌꯥꯝꯃꯤꯕ ꯑꯩ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯒꯦ ꯆꯥꯊꯣꯛꯑꯣ ꯏꯁꯤꯡ ꯊꯛꯀꯦꯁꯨ ꯍꯥꯏꯔꯛꯎꯀꯣ ꯏꯁꯤꯡꯁꯨ ꯂꯩ ꯑꯗꯣ ꯏꯁꯤꯡꯗꯤ ꯐ꯭ꯔꯤꯅꯤꯀꯣ ꯑꯣ ꯐꯨꯟꯗꯣꯔꯗꯤꯅꯦ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯣ ꯆꯥꯔꯣ ꯀꯀꯥ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯅꯪꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯑꯩ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯥꯕ ꯂꯥꯛꯀꯦꯀꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯗꯨꯝ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯠꯄ ꯄꯩꯁꯥꯗꯨꯗꯤ ꯄꯤꯔꯝꯃꯣꯗꯅ ꯑꯦ ꯀꯔꯤ ꯑꯋꯥꯠꯄ ꯄꯩꯁꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯀꯥꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤ ꯍꯥꯏꯗꯥꯏꯅꯦ ꯂꯨꯄꯥ 10ꯗꯨꯗꯤ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯄꯤꯈ꯭ꯔꯗꯨꯗꯤ ꯍꯣꯏꯅꯦ ꯅꯪ ꯂꯨꯄꯥ 10ꯕꯨꯗꯤ ꯄꯤꯔꯦꯅꯦ ꯑꯗꯣ ꯂꯨꯄꯥ 50 ꯑꯃꯁꯨ ꯋꯥꯠꯂꯤꯌꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯄꯥ 50 ꯍꯥꯞꯄꯛꯑꯣ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯏ ꯄ꯭ꯂꯦꯠꯇꯣ ꯂꯨꯄꯥ 10 ꯈꯛꯇꯪꯅꯦ ꯑꯗꯨꯒ ꯄ꯭ꯂꯦꯠꯇꯨꯗ ꯌꯥꯎꯔꯤꯕ ꯕꯤꯔꯌꯥꯅꯤꯗꯒꯤ ꯀꯩꯀꯥꯗꯣ ꯑꯗꯨꯅ ꯂꯨꯄꯥ 50ꯒꯤ ꯑꯦ ꯀꯀꯥ ꯅꯪꯗꯨꯗꯤ ꯃꯤꯉꯣꯟꯗ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯕ ꯋꯥꯅꯤꯅꯦ ꯀꯗꯥꯏꯗ ꯈꯗ꯭ꯔꯛ ꯇꯧꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯄꯣꯠꯁꯦ ꯀꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯈꯗ꯭ꯔꯛ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯌꯣꯟꯁꯤꯜꯂꯕꯅꯤꯅ ꯑꯩꯁꯨ ꯄꯩꯁꯥ ꯄꯤꯕ ꯇꯥꯔꯦꯅ ꯆꯥꯔꯨꯕꯒꯤ ꯄꯩꯁꯥꯗꯤ ꯅꯪ ꯄꯤꯔꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯄꯣꯠ ꯈꯨꯌꯣꯟꯒꯗꯤ ꯃꯤꯉꯣꯟꯗ ꯈꯗ꯭ꯔꯛ ꯇꯧ ꯌꯣꯟꯁꯤꯜꯂꯛꯑꯦꯕ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯕꯤꯔꯌꯥꯅꯤꯗꯨꯕꯨ ꯄꯤꯖꯔꯛꯀꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯇꯥꯗꯥ ꯌꯥꯔꯒꯗꯤ ꯑꯩꯁꯨ ꯄ꯭ꯂꯦꯠ ꯑꯃꯈꯛꯇ ꯆꯥꯖꯒꯦꯕ ꯑꯩꯁꯤ ꯊꯕꯛ ꯆꯠꯀꯦ ꯇꯧꯅꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯀꯔꯤꯝꯇꯁꯨ ꯆꯥꯗ꯭ꯔꯤ ꯍꯣꯏ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯁꯠ ꯇꯝꯃꯛꯑꯒꯦ ꯑꯗꯣ ꯇꯥꯗꯥ ꯑꯩ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯖꯧꯒꯦ ꯑꯩ ꯄꯩꯁꯥꯗꯤ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯀꯣꯟꯅ ꯄꯤꯖꯒꯦꯀꯣ ꯆꯠꯊꯣꯛꯍꯦ ꯑꯋꯥꯏꯗ ꯀꯗꯥꯏꯗꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯐ꯭ꯔꯤꯗ ꯆꯥꯒꯦ ꯂꯥꯛꯏꯁꯤꯕꯣ ꯆꯠꯂꯣ ꯈꯨꯂꯥꯡ ꯈꯥꯡꯒ ꯑꯝꯇ ꯀꯧꯗ꯭ꯔꯤ ꯆꯠꯂꯣꯀꯣ ꯇꯥꯗꯥ ꯑꯩ ꯂꯦꯝꯅ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯥꯗꯒꯤ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯄꯨꯛ ꯍꯥꯡꯉ ꯆꯠꯄꯁꯦ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯇꯧꯕꯅꯦ ꯇꯥꯗꯥ ꯌꯥꯔꯒꯗꯤ ꯄ꯭ꯂꯦꯠ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨꯕ ꯆꯠꯂꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ ꯉꯁꯤ ꯈꯛꯇꯪ ꯎꯅꯔꯒ ꯄꯣꯠ ꯂꯦꯝꯅ ꯆꯥꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯖꯈ꯭ꯔꯒ ꯅꯪ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩ ꯁꯦꯜ ꯃꯥꯡꯉꯣ ꯍꯥꯏꯕ꯭ꯔꯣ ꯀꯅꯥꯒꯤ ꯌꯨꯝ ꯆꯠꯂꯒꯅꯣ ꯁꯦꯜꯗꯣ ꯑꯩꯅ ꯊꯧꯗꯣꯏꯁꯤꯕꯣ ꯆꯠꯂꯣꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛ ꯁꯨꯔꯨ ꯆꯠꯂꯣ ꯍꯜꯂꯛꯑꯒ ꯑꯣꯏ ꯆꯥꯎ ꯍꯣꯏ ꯐꯔꯦ ꯇꯥꯗꯥ ꯑꯩ ꯆꯠꯆꯔꯒꯦ ꯇꯥꯗꯥ ꯁꯥꯎꯕꯤꯒꯅꯨ ꯈꯨꯜ ꯑꯗꯨꯗ ꯃꯕꯨꯛ ꯌꯥꯝꯅ ꯆꯝꯂꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯄꯥꯈꯪ ꯑꯗꯨꯅ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯃꯥꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯥꯗꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯇꯥꯗꯒꯤ ꯂꯨꯄꯥ 10 ꯄꯤꯕ ꯕꯤꯔꯌꯥꯅꯤꯁꯦ ꯄ꯭ꯂꯦꯠ ꯑꯃꯈꯛꯇ ꯄꯤꯖꯕꯤꯌꯨꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯕꯤꯔꯌꯥꯅꯤꯕꯨꯗꯤ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨ ꯄ꯭ꯂꯦꯠꯇꯗꯤ ꯂꯨꯄꯥ 10ꯗꯤ ꯄꯤꯗꯦꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯗꯥ ꯁꯤꯗ ꯑꯁꯨꯛ ꯆꯥꯎꯅ ꯕꯤꯔꯌꯥꯅꯤꯁꯦ ꯂꯨꯄꯥ 10 ꯄꯤꯌꯦꯅ ꯊꯥꯔꯤꯁꯤꯗꯤ ꯑꯧ ꯊꯥꯕꯨꯗꯤ ꯊꯥꯏꯌꯦ ꯑꯗꯣ ꯕꯤꯔꯌꯥꯅꯤ ꯇꯝꯃꯛꯀꯗꯣꯏꯕ ꯄ꯭ꯂꯦꯠꯇꯣ ꯑꯗꯨꯗ ꯂꯨꯄꯥ 10 ꯍꯥꯏꯕꯅꯦ ꯕꯤꯔꯌꯥꯅꯤꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯞꯄꯛꯑꯒꯅꯦ ꯄ꯭ꯂꯦꯠꯇ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯨꯄꯥ 70 ꯄꯤꯌꯦ ꯑꯁ ꯑꯣ ꯐꯔꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100ꯕꯨꯗꯤ ꯌꯥꯎꯔꯤ ꯇꯥꯗꯅ ꯕꯤꯔꯌꯥꯅꯤꯗꯣ ꯄ꯭ꯂꯦꯠ ꯑꯃꯈꯛꯇꯪ ꯄꯤꯕꯤꯔꯛꯑꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯌꯨꯛꯇꯩ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯌꯦ ꯃꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯄꯤꯔꯒꯦ ꯅꯪ ꯄꯩꯁꯥꯗꯨꯗ ꯄꯤꯔꯛꯑꯣ ꯐꯅꯤ ꯇꯥꯗꯥ ꯇꯥꯗꯅ ꯅꯪꯒꯤ ꯕꯤꯔꯌꯥꯅꯤ ꯄꯤꯔꯛꯑꯅꯤꯀꯣ ꯑꯩꯅ ꯁꯦꯜꯁꯨ ꯂꯣꯏ ꯄꯤꯔꯝꯃꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯌꯨꯝꯗꯁꯨ ꯏꯆꯥ ꯅꯨꯄꯥꯅ ꯉꯥꯏꯔꯝꯃꯅꯤ
ꯄꯥꯕꯨꯡ ꯍꯜꯂꯛꯑꯃꯦꯅ ꯑꯧ ꯍꯜꯂꯦ ꯍꯜꯂꯦ ꯅꯪꯗꯤ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ꯭ꯔꯣ ꯀꯩꯅꯣ ꯄꯥꯕꯨꯡ ꯉꯁꯤ ꯁꯨꯇꯤꯅꯦ ꯀꯩꯒꯤ ꯁꯨꯇꯤꯅꯣꯅꯦ ꯉꯁꯤ ꯁꯟꯗꯦꯅꯤ ꯀꯩꯅꯣ ꯀꯥꯎꯔꯕꯣ ꯑꯦ ꯍꯣꯏꯅꯦ ꯉꯁꯤ ꯁꯟꯗꯦꯅꯤꯀꯣ ꯑꯩꯗꯤ ꯅꯨꯃꯤꯠꯀꯁꯦ ꯂꯣꯏ ꯀꯥꯎꯔꯦꯗ ꯄꯥꯕꯨꯡꯅ ꯉꯁꯥꯏꯗꯩꯅꯦ ꯊꯕꯛ ꯁꯨꯕꯗ ꯋꯥꯔꯝꯃꯅꯤ ꯄꯥꯕꯨꯡꯅꯅꯦ ꯊꯕꯛ ꯆꯠꯂꯨꯕꯅꯤꯅ ꯋꯥꯔꯝꯃꯅꯤ ꯈꯪꯗꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯛꯑꯕꯅꯦ ꯑꯩ ꯆꯥꯛ ꯊꯤꯔꯣꯔꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯔ ꯄꯥꯕꯨꯡ ꯑꯁ ꯌꯥꯝ ꯐꯔꯦꯗ ꯅꯪꯅ ꯆꯥꯛ ꯂꯧꯔꯝꯃꯤꯗꯣ ꯊꯤꯗꯣꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯍꯥꯎꯅꯤ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯊꯨꯝꯁꯨ ꯌꯥꯛꯇ꯭ꯔꯕꯅꯦ ꯑꯩꯅ ꯐꯖꯅ ꯇꯪꯉ ꯌꯦꯡꯉꯕꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯦ ꯍꯥꯏ ꯌꯨꯝꯗ ꯀꯔꯤ ꯇꯧꯔ ꯂꯩꯒꯦ ꯄꯥꯕꯨꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯇꯧꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯂꯥꯛꯑꯦꯅ ꯆꯥꯕ ꯊꯣꯛꯎꯕꯅꯦ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥ 10 ꯄꯤꯒꯦ ꯍꯥꯏꯖꯤꯜꯂꯒ ꯄꯤꯁꯨ ꯄꯤꯔꯝꯗꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕꯗꯣ ꯑꯩꯁꯨ ꯊꯦꯡꯅꯔꯝꯃꯤꯅꯦ ꯃꯥꯒꯤ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯂꯨꯄꯥ 10 ꯄꯤꯌꯦꯅ ꯊꯥꯎꯋꯦ ꯑꯗꯨꯒ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯂꯨꯄꯥ 4ꯅꯦ ꯍꯥꯏꯔꯛꯏꯅꯦ ꯑꯧ ꯄꯥꯕꯨꯡ ꯂꯨꯄꯥ 10 ꯈꯛꯇꯪꯅꯤꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯆꯥꯕ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯈꯗꯛ ꯑꯣꯏꯔꯝꯃꯦ ꯃꯇꯨꯡ ꯃꯅꯥꯎꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯏꯗꯣ ꯍꯣꯏꯅꯦ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯣꯠ ꯌꯣꯜꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯌꯥꯅꯤꯗꯣ ꯄꯥꯕꯨꯡꯁꯨ ꯁꯦꯝꯕ ꯍꯩꯗꯥꯏꯅꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯌꯣꯜꯂꯁꯤꯔꯥ ꯄꯥꯕꯨꯡꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯌꯥꯝꯁꯨ ꯁꯤꯠꯀꯅꯤꯌꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯕ ꯑꯣꯏꯅꯅꯦ ꯕꯤꯔꯌꯥꯅꯤ ꯍꯧꯔꯒ ꯌꯦꯡꯁꯤꯔꯣ ꯍꯣꯏ ꯌꯥꯏ ꯄꯥꯕꯨꯡ ꯌꯦꯡꯁꯦ ꯁꯣꯏꯗꯅ ꯁꯤꯠꯀꯅꯤꯗ ꯄꯥꯕꯨꯡꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯩꯅ ꯉꯁꯤ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯔꯗꯣ ꯃꯗꯨꯗꯣ ꯇꯧꯔꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩ ꯄꯣꯠ ꯂꯣꯏ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯕꯤꯔꯌꯥꯅꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯄꯥꯝꯆꯥꯗꯨ ꯕꯤꯔꯌꯥꯅꯤ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯈꯨꯜꯒꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯌꯣꯟꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯅ ꯕꯤꯔꯌꯥꯅꯤꯕꯨꯗꯤ ꯌꯣꯜꯂꯦ ꯑꯗꯨ ꯃꯤꯕꯨ ꯂꯥꯛꯀꯗ꯭ꯔꯣꯃꯦ ꯑꯩꯗꯤ ꯈꯟꯕꯗ ꯊꯋꯥꯏꯁꯦ ꯋꯥꯔꯦꯗ ꯇꯞꯇꯥꯏ ꯊꯣꯡꯖꯤꯜꯂꯨꯔꯒꯅꯦ ꯑꯃꯨꯛ ꯂꯦꯝꯗꯅꯀꯣ ꯑꯦꯔꯥ ꯄꯥꯕꯨꯡ ꯀꯩꯗꯧꯕꯩꯅꯣ ꯑꯗꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯂꯥꯛꯀꯅꯤ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯑꯃꯗꯣ ꯃꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯕꯅꯦꯕ ꯃꯉꯣꯟꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯄꯥꯕꯨꯡꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯂꯣꯏ ꯁꯤꯠꯀꯅꯦꯕ ꯏꯁ lupa 10 piba biryani dukaan ama sulermena noina tokduise ai fajana munna khangi biryani do lupa 10 piye na charurani aduga chab hek loibaga biryani do lupa 10 pide lupa 9 piye na haraktu natro ꯅꯠꯇꯦ ꯑꯗꯣꯝꯅ ꯈꯜꯂꯤꯗꯣ ꯂꯣꯏ ꯂꯥꯜꯂꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯐꯨꯜ ꯄ꯭ꯂꯦꯠꯇꯅꯦ ꯂꯨꯄꯥ 10 ꯄꯤ ꯍꯥꯏꯖꯔꯤꯁꯦ ꯂꯨꯄꯥ 10ꯗꯒꯤ ꯍꯦꯟꯕ ꯁꯦꯜ ꯑꯝꯇ ꯑꯗꯣꯝꯗꯒꯤ ꯑꯩꯅ ꯂꯧꯖꯔꯣꯏ asengbagiro haise biryani se plate ta lupa 10 piradi yam phai kaino adudi sumai tobiro aigine plate ani ma yombiro aduga haujiki oina ne plate ama chagrage ꯍꯣꯏ ꯐꯅꯤ ꯑꯩ ꯇꯧꯖꯔꯛꯀꯦ ꯅꯤꯄꯥ ꯑꯗꯨꯒꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯍꯥꯎꯔꯒ ꯃꯃꯜꯁꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯕꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯄ ꯍꯧꯔꯛꯂꯝꯃꯤ masigi mapa macha se yam nungari durita aina khadak toraga biryani lupa 10 piye na yonjannarga lupa 9 bu lobuneba mapam cha sina kadai de laga no khangde lupa 10 dekta yokhali eme nate biryani si lupa 10 da yolaga karino mamone tongi base moina ngasai ekta yolai myam je mayum chatlaga paisa thiru matamda mahut pohanjal mudune oina dum paisa mangdune ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯅꯦꯍꯦ ꯄꯥꯕꯨꯡꯗꯤ ꯕꯤꯔꯌꯥꯅꯤꯁꯦ ꯂꯦꯝꯃꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯦ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯗꯨꯅꯤ ꯃꯤ ꯄꯥꯕꯨꯡ ꯑꯩꯅ ꯂꯣꯏ ꯁꯤꯠꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯁꯤꯠꯀꯅꯤ ꯍꯥꯏ ꯑꯗꯣ ꯉꯁꯤꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯍꯌꯦꯡꯒꯤ ꯕꯤꯔꯌꯥꯅꯤ ꯂꯩꯅꯕ ꯃꯆꯜ ꯑꯃꯨꯛ ꯂꯩꯔꯨꯁꯤꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯂꯩꯔꯨꯔꯁꯦ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯃꯤꯅꯁꯨ ꯄꯥꯝꯅꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯁꯤꯠꯇꯧ ꯃꯥꯜꯂꯦ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯄꯥꯝꯆꯥꯗꯨꯅ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯨꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ kaino to sidya moi mapam cha sidi ngasi sungla edana aidi ngarang katang phamdero khalure moibu kyam tongi jano biryani plate lupa 10 tharaga ngasi sung yon bala isibo karande makoi sidi ai thaba ma tawdaba yadre ai tawgiyo
ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯇꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯇꯥꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯇꯥꯗꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯌꯣꯜꯂꯨꯈꯤꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯗꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯣꯏ ꯇꯥꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯅꯣꯡꯃ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ ꯅꯨꯃꯤꯠꯇ ꯇꯥꯗꯅ ꯕꯤꯔꯌꯥꯅꯤ ꯂꯩꯕꯤꯔꯝꯕꯗꯣ? ꯍꯣꯏ ꯅꯤꯡꯁꯤꯡꯉꯦ ꯏꯕꯨꯡꯉꯣꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯍꯩꯗꯣꯛꯈ꯭ꯔꯣ ꯍꯥꯏꯁꯦ? ꯇꯥꯗ ꯑꯗꯒꯤ ꯕꯤꯔꯌꯥꯅꯤ ꯂꯨꯄꯥ 10 ꯄꯤ ꯍꯥꯏꯖꯟꯕ ꯅꯨꯄꯥꯁꯦ ꯃꯁꯤꯅ ꯇꯥꯗꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗ ꯀꯩꯅꯣ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯄꯤꯖꯔꯒꯗꯤ ꯐꯠꯇ ꯅꯨꯡꯗ ꯁꯣꯏꯅ ꯊꯣꯛꯀꯅꯤ ꯌꯥꯔꯒꯗꯤ ꯇꯥꯗ ꯕꯤꯔꯌꯥꯅꯤꯁꯦ ꯑꯃꯨꯛꯇ ꯍꯩꯗꯣꯛꯄꯤꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯇꯥꯗ꯫ ꯄꯥꯕꯨꯡ ꯃꯁꯤꯗ ꯊꯥꯖꯕ ꯊꯥꯖꯗꯕ ꯀꯩꯝ ꯂꯩꯇꯦ ꯑꯁꯤ ꯅꯨꯄꯥꯁꯤ ꯄꯣꯔꯛꯑꯒꯅꯦ ꯑꯁꯦꯡꯕ ꯍꯦꯛꯇ ꯍꯪꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯁꯤ ꯕꯤꯔꯌꯥꯅꯤ ꯌꯣꯟꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯐꯥꯔꯨꯈꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯀꯥꯀꯥ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ? ꯅꯪꯒꯤ ꯕꯤꯔꯌꯥꯅꯤ ꯁꯤꯠꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏ ꯕꯤꯔꯌꯥꯅꯤ ꯁꯤꯠꯂꯦꯅ ꯅꯪꯅ ꯀꯩꯅꯣ ꯍꯥꯞꯆꯜꯂꯝꯃꯦ ꯍꯥꯏꯁꯦ ꯀꯩꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯩꯝ ꯍꯥꯞꯆꯤꯟꯗꯦꯅ ꯑꯩ ꯉꯁꯥꯏꯗꯤ ꯁꯤꯗꯩ ꯂꯦꯡꯗꯅ ꯂꯩꯌꯦ꯫ ꯅꯆꯤꯟꯗꯣ ꯊꯤꯔꯨꯅꯨ ꯌꯥꯔꯦ ꯎꯍꯧꯕ ꯃꯤꯅ ꯍꯥꯏꯔꯛꯏꯅꯦ ꯀꯩꯅꯣꯕ ꯅꯪ ꯍꯥꯞꯆꯜꯂꯤꯗꯣ? ꯑꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯑꯩꯕꯨ ꯑꯝꯇ ꯐꯨꯕꯤꯒꯅꯨ ꯍꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯞꯆꯟꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯁꯤꯠꯇꯅꯕꯅꯅꯦ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯟꯕꯅꯤ꯫ ꯅꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯗꯨꯕꯨ ꯆꯥꯔꯗꯤꯅꯦ ꯃꯤ ꯂꯣꯏꯅꯃꯛ ꯗꯥꯏꯔꯤꯌꯥ ꯇꯧꯅꯕꯅꯅꯦ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯟꯕꯅꯤ꯫ ꯑꯁ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯂꯒ꯫ ꯀꯥꯀꯥ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯣꯏ ꯐꯔꯦ ꯑꯩ ꯆꯠꯆꯔꯒꯦ ꯅꯣꯏ ꯈꯨꯜꯁꯤꯗ ꯂꯩꯔꯒꯅꯦ ꯑꯩ ꯄꯣꯠꯁꯨ ꯑꯝꯇ ꯁꯤꯠꯇꯦ ꯑꯩ ꯆꯩ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫